Kurumjare SKTV group Putra Nokchari Raj Nongthombam. Welcome to the Manipur Files, a journey through the past, present and future of Manipur. Ngasi January gi tang kungani pandagi horaga sehisi April gi tang ani phawba chatagaba Parliament Lok Sabha di Rajya Sabha gi budget ki mifam haughre hari budget ki mifam asida tangkak ani thong leituni ahan ba tangkak ngasi January tang kungani pandi horaga February gi tang tara khong humdoi phawba sin ahan ba tangkak ni aduga marakta recess break khara leraga March के तांग मापन की होरगा अप्रैल के तांग अनि फौबदानी सुबह तांग पांगथोगा हारिबा बजट की मिफम से पांगथोगदरनी अदुना बजट की मिफम से के मांगोइना पांगथोखिबा बिजनेस एडवाइजर कमिटी की मिफमना करी करी बिजनेस सिंग लखो कदगे हाबगी बिजनेस की लिस्ट होजिक फौबगी ओइना सस्पेंस थमी थादरोक पलेत्री अदुना होजिकसी हारिबा बजट के सेशन मनुंग असिदा मणिपुर की ओइबा बजट पुतोरकदोरिब्रा नत्रगना मणिपुर दा प्रेसिडेंट रूल सांगदोक मखाताना सांगदोनुगिदमक्ता resolution gumma puthorpagi wafum legadra haibagi nungnang basu dum miyam da phaunai whereas madu gona tenabda Manipur sida yam thuna hadi February ge tang tara humdogi mamang Manipur da presidents ke rule na chahi amma pha basigi mamang sida popular government ama soidna halaba ya habi wafum sulai keno da ngasi maksi union home minister Amit Shah asam da nominee gi khongchata habatra asam gi lakaduriba assembly gi mekhal ga iroina na nominee gi khongchata lakaduriba sida ngasi nungdang sida Kuki Zogi kui MLA sing mahaka unarga wari sagani haibu yohum lay hariba mifam masida kui MLA ani habadi wungzangin walte amadi letpa hokipti masagi anab namar moerga saru yaroya duga ate di saru yagani habi pausuleri madu ona tena bada Churchandpur da kui hiang tamdagina tuibong ki peace ground phawbang asi popular government sembasi yaning de popular government laktringai sida kui political solution ama hana pigadabni haibagi rally amasu tongan ba kuigi lup mangana sillaga chatkibagi pausu adumak leri aduga national highway number 2 amadi national highway number 37 da leramba kotuna kaukiba bandusu kui NPO gi counter bangi kongjang changchalapdagi madusu handokibagi wafam sing leri atana aduna parliament gi session haure aduna Manipur gi marai baksi kari oigadage 13 February gi mama sida lenga lakaduri brana traga hairiba parliament gi session manu sida Manipur gi marai bak on baya but decision sing lord kadro habagi wang sing sigi matang sida khana nenu dam tangasi SKTV gi studio links in the library se aham the Manipur Human Rights Commission gi former acting chairman oja KHAIDEM Manipur Nokchari welcome to the show appreciate you joining also joining us Manipur University gi economics department gi professor Dr. CHINGLEN oja CHINGLEN Nokchari welcome to the show appreciate you joining too and also joining us the Imphal Times ki editor RINKU KHUMUKCHAM Nokchari welcome to the show appreciate you joining to ahan bse ojamani degi open tawjagi ojamani hujik lei riba situation is February ge tang tarahum do masi mamang dal lege to riba parliament ke session Manipur ge marai bak ani se tuna dum seminary hatar miyam da nik lawbusu lei whereas kedang hopeful oiba popular government ko mam laga PRC handokitra habagi option sing su miyam lei adu hoju phawbada business list parliament da kari wafum sing bukakda habagi business list thong da na maram oraga Manipur gi separate Manipur gi budget se assembly ne puthokcha gada budu parliament na puthorkadaru ra habagi mayam da nik lawbusu dumak lei natraga PR se makata na sangdana bagi extent ongna bagi resolution gomba puthorkadra habagi chingna busu le hetara aduna hojik lei ribes tangka kasida kari mayon da yengba yai kamai thambe Oi, kasi amna level tiba state mo oida. Ranti leitaba political party leiraga political party ki structure adu leitaba. BJP na sason paire, BJP na center da paire, BJP ki majority thumping ase Manipur da leire. Aduga Manipur shakha ki BJP na center ki BJP ga mari leinarega. Ekoi sigum mamma sakar sembiro na traga semagani semoy. Kaina haibesi karinta khangdabase where is the politics chibu hongna brana aigi same party BJP manungi da BJP gi center na kari khali ba adoga BJP na party ba koi sarkar china koi chi kari tawena khali ba haibesi Manipur gi leadership ta leibechina khangum thoktro base the general khangum thokpani adegi de chapchaba ama waraboi de amechana prime minister na manakta ka statement pidana Oh, Manipur ke se maam niksa thibir na yam thuna sakar sengmani natraga masi Manipur ke sum mamung tadabam leire aduna madu tawrani kai bichi nai na dana khonna dun tawgadam ne ba ana haibam thokpa laupum thokpa prime minister na home minister na aduga kendra gi party president na karibam ta phungdok ta ba aduga somda BJP gi leiriba
BJP wala BJP party ki nigain lady bising china mogi central leadership na kari to kodege na khangjada bisibu political party mi lam chatlana okay masi lab ko makari ko madade adu maino oiro sina pamada a center na to goda ba adege center na no idu matam khana yaro yagane ha bisi to goda bopon adu mudai khoi de leitre ba pora pagi tare ba ko haidi moi magna ruling gi marukte gi mantri oiramba mantri nauk sing ni so haidi dana ai khoi de leitre center de le sibu warana ai gi mu monu isai tu thai ba yum tonga na chari ba ai se ai ngon de leitre yum jau de lei ba khoi ba ji hando yum jau de lei ba na dhau do mangon de loi le re na hai bana ba si de kunai mo ma chalatre ba se marom mathong marin khangda bodam oira ba sim number 1 aduna si parliament session se hore parliament session che both houses ani mapulle raga joint sitting joint session na sida han ba hoba sida chai kuni makke tawi president address to kun to putu tawi president address to ba asida mamangi sarkar magi government na president gi government ko magi sarkar chuna mamang de kari to duna ai hoje kari to ge hairi haibisi uthok pana ba manifesto adu ko na way forward asi puna mangchi chai chi gi manung da to goda ba han na tawri ba mayam chi thamna ba adu manung da Manipur ge se phana yam na ka palakada bai ning ore khallu re bai koi mi oram dre ko na khalli se la le Manipur je panbam thokte hai beduna ba Manipur pande amu harakani BJP ge central gi leiriba khawuna ching sina kari Kerala su pande na adu de ke Bihar pande na harakani adu ge Assam di ma khara tawbi panbana adu Manipur state kulma panma sum pandra le gadro mamang da so mama ha ge adu ge no temni leiriba state kulma pan union territory ma pantara leiba sida Manipur da kari thoi ge ba yes Manipur sa prithvi da thokta ba haitar leipa amaga changna da bana amani ko same leipa tu manung da Iran gi manung da America gi manung da Britain gi manung da state amigi manung da adu so yes kanglu amaga lam tangkhai nang sibau da changba ya de ai de sida changa de adu to bune kai na hai bisibu Guinness Book of World Record ta yaw gadam na tro prithvi ga angak pasing record ta yaw gadam na ba asi problem no tabra ador de Sarkar Juna Government of India asina to be reflect or presidential address to that. Oh, Manipur ke suma problem for the last chahi aniga tara. Fazil masai ko na kom thok panate ko na kan ni te honari. Hajin bado orab suko. Mayam chi them na ba hajin bado bo ai na hajil haning ai banate. Kaita chu mitek meru leina misimina kaya ma thokre ado ITP ching mili sanyang ke umpuena kanu tawdre masi government India na line khanmanate akhoni ram kana manung da summa tawri kholi ram thuna tawna bhona gan adu tang so hayudana adu ba haide ba lenga ki intention du dang haibir su ya adu dang haibir su ya ba tawdra ba do ko nate tawgon haibonate yamna tawhoninge ai gi pai mana ai macha apikpa moina ledi ba iche asi sida nangi reina kanomate khallim dine tang haiba dai thamoi harau jaidna adugo mi poto amma bhabu yauta ba ai ngasai nungthen dagi ai haipa taram me ba parliament gi do adu ko nong chatpa dagi kanu tawda dana ta editor me amda hangya ba Manipur panjibra haide Manipur ka Manipur ai pan dagi wanate Manipur gi issue sa parliament da president higher government of India na mogi intention ji leiboi re ai bi tawra pensioning bana ba tawra tra bauda tawri adugi poto ama bawa pandre adu de hauje budget session chi ona leiri banina mai da pangi da badu ki yam satina nongai ta ama leiraga hoi session de mi kunthani chathaga dori mi session nga sa hagi dumana February tarom de bokta tarom marta suti amuk leiraga tawdori aduga ral na hai du maina moige agenda business list asi pong de hanedi nini humni walenge de pongi andakti pong de aduga hayang chitti president ke thaja begi motion confidence ki bahut mai do thagal bahut of thing chaitare asi ki foreign against ki torani adu dagi de hairi ba marak asida akoi chi hoi marak ta question nan cha maruena koi laibuk phabamna opposition oina ka ba che phaihe ba
ruling government na thabang ni thi jana tawdraba hanne yeng bidro matam khotim ta opposition gi thagat pase mamang de so congress na panba da cpi ngam mohendro na marang the mega chandra na kai khal ti tawidana same party na karaga di am kain tawro ya ba kaino da akhoi party masen ni even union minister oi bhavuna tawdrim ni dana aduna opposition ka bi ge akhoi da khudong saba amadi phange either bimo and or kaino do athar achina manipur gi question mayam se attention draw tawba even parliament ki floor da members singi mamang da de all over india prithvi mamang da karim khara thambang amna bi khudong chabadi phangya ba aduna koi da lambi chatpe yadri ba idp gi problem ge dai na handle na hairo kana dre ya na parliament da pukat pe ya ba namit khuding gi law ba ya ba dum punumi khuding gi chance pedi phangadam nate president gi thagar wahi tawda manipur panbida basimati choidana tawnar anina khali okay akoi makki mp natra so congress ki or sp gi or adu dagi adana sigumba tawri basida parliament khanna bada manipur gumba amamba sopiram da base manipur na kaim tawda bo ridi aba right kerala gumba adu degi kanu gumba lam amma andhra pradesh ko me cham mo aragadi irang lai tabo well and good mana lam ta panninga manipur pang panya bro adu da manipur di thoido hendok pa thoi da ba mayam thokna community amaga meaning si khang da ba mi ha to dana metai ba kangbu sega kuki ai ba kangbu sega ani chi punchi chupa mi be jati no le ki unaba ya da bi mong da plan to re ba na ri se kan ta hali bi to chumni ge se kan ta ko ba ma kuki ama khak na ha le ha bi du na te ba nung ya tradi metai amata kuki na ta ri bi jaga da chang ba ya ro hai ba ne ba ma du na signal pi dip se aduga metai si chaurak sanu hai ba ne ba lai buk pa da metai se kacang gian taba hagadra ko na so apil tawi ko sidra man ko ya de ko okay machidi ko na to goda bani ko la na mana tu to le na ni kanchilo biya de akidam ta me te gi lai bi che cha chu na u ching je i cha ma sing cha amarom de thagat ni mon na to le ko ye chala ni ai na hai de ba okay aduna adu ko me phim da manipur thugai na ba adu to re ga ngasi mak chu rally tawi meeting tawi popular government shame ya de political solution kari political solution no yaro e be je koina mo ye kuki luching masing lai cho hebe ching so highway der manung dai koina haina gare ba article chhum hum doi leiri ma kai manipur sa tripura se article 3 na be yaro e ba adu kana roi da bani na nangi ADC da power yamne pio panchayat chu piro municipality piro adu da luchen be ya ba okay aduna iro le bedam tang hani bana moigi charge ke luching maching maru mapang ekoi ge chai lenga ngon de han ba kharaga khanare noi chu manung da appeal chau nongmei na ki bedo madu hoi nongmei chu ki bam di thu ebu hoi manipur ga mete ge le mena da ba ya de na khan ba maru mapang pu ma ma lei bani na ekoi na su ku ki punam mak poi khoi yang na bana na khande mapani chang pa manipur thokai ba pamba mi khara act of terrorism to bado adu khakte gi wane ko punna lawmena si aina hai da moina hai re ba zamani justice han to hun gi si idp sing hanjilan to oh yes adu ma ai horan tv da hai na hosi mon taram gani al justice han to godan justice kana na to gani government of india na justice kuki na mitai na ai chum na to se hai na khoi ni na hai na ba okay thobuna government dan okay justice han have tar maru idp sing mayum dalan ba mathok tagne to idp sing mayum da halan ba yana ba gi conducive environment du lehandana bo khona bo gi mamitari mi hat pa ban to ba re ton ba crime mayam ma thui bisina maram moiraga ngasa gi conducive environment amadi lehandre habani madu letring iding sai justice phanghan badu kadang wan thokatri dai do da center gi kari role lai adu bangasi gi parliament ki aho bonumita lok sabha de rajya sabha ani makki join sitting the pikiba president gi address hai tarpung amarongi maya the pikiba address adu da northeast hai ba wahi si taruk lakti palli adu ba manipur hai ba wahi se madi sungman pandre manipur kari ge damak hai ge tori bano hai si uja manin pajan thambi khre manipur da hujik leba condition si this is a very extreme condition for the last 2 years and 9 months aduna manipur gi leriba situation asi ki damta kari thabak packet pa horoge packet ki haina khalli bage kari stage le bage hai bagi lenga ki intention adu madi haiba president gi address sira yor magadi hena no aigadam ne have hum dunia du madu palaktra banina ar hojik business ke lesu thok turi hairi ba no mit kunthani gi sitting lai gadaba adum laba tangkak ani thokpa budget ke session asida
kari lakadagi haibagi wafum dunia tuna sida palaktra banina palakri do hain kona session manung do ina tongana PR sang do resolution puthor kadori bra natraga mamang chahida koi budget puthok matam da su ani super session march ke tangtara da hokiba mamang chahi madugi ahan banu miki second part ki ahan ban mita Manipur की बजट से वॉरन अकाउंट से हान पुतो या बता रहे दुगा मार्च के तंगतरा मतो 2025 त मदु वॉरन अकाउंट की बजट तो मदु पास तौखी लोकसभा ना रमाय तौदना हंद किसु अहान सेशन से ददी पीआर से तुम लेगदोरी चाहिए फागदोरी है तरे दुना अनि सुपर सेशन मार्च के तंग मापन दा होगदोरी सिदा मणिपुर की बजट कुंबा ओना इंट्रोड्यूस तौर कदोरी ब्रा है कि हम नचिंग बुदनी अदर ओजा चेलें करी एक्सपेक्ट ओबिंग असी की पार्लियामेंट की प्रेसिडेंट की स्पीच ताबिरो मत कमाय थमे इंडिया साइनिंग मणिपुर मिसिंग Simon never reflect on this. Right. Aduna is Manipur part India na koi mamang ki parliament ki session na yap na give to. Koi si Bharat ki sab amara koi Manipur si aduna koi na hai. Uza dalak che mic to chik. Parliament. Uza nyang bo raga mic ram dre. Sige koi parliament ki right. Magi MP atop state ki lakpa MP sing na yam na argue to give se. Yes. Masi kari noida koi ki Manipur si India ki saro mo oribra haiba wang si president ki address sta amka su yorok ta basina map ta check to bam chang ibo jik si Manipur si India da yoribra yawdabra kai na khoi si jingal lak padu maram di sigi budget ki magi session ji ki khwai maru ba highest address ai ta lebak sigi koi republic sigi khwai awang ma thak ki address di presidential ki address ne right sina hi motion of thanks to kadoi motion of thanks ta ga bot ono do mai tire di sarkar si ture hairi ni natra adna yamna maru ba mane ba presidential ki address ana hairi ba sigi presidential ki address dai da magi mamang gi da khoina yam kana khoi launa gi bise masi kai no hai matam da Manipur gi wasi pande kari gi no hai ba question mayam jina mamang da khoi gi lok sabha si nikki ba tare adumadu khoi gi Manipur khaki wa na te ba hadi Manipur khakti gi khoi MP na ba na te atopa MP singna masi gi question si mayam tawram even khoi gi Rahul Gandhi masabuk to gi bra karam to gi Manipur ko hadi aina hadi suai haram da ba Manipur gi matang si parliament ta khwai he na khoi gi issue oina nei na gi ba che even si sphere gi matam da bok ta yam sang nei na gi te adu handak ti khoi Modi habitagi Manipur haidna nin gibadu koi mamang ki parliament ki session jing da koi khangrabne aduna ai bhokki asadadi handak Manipur da koi gi hana lakte haidna koi na silence is golden naina dum laidina dum laigiba koi prime minister lakiba adigi koi gi president lakiba sigi matung sidai di kharadu orisu presidential ki address da koi wahi macham to orisu wat amak tang orisu magi pung ama henba 62 minutes ki around simuki matam si yauni kai kalam do mudai mamangi koi sigi discussion do thamja kharadi soni yaw ka dain khalli na hajagi bedo adu ngasigi stai de yarum de bese masimadi yam chawnai nga sajagi ba sigi wari meams di India signing gi bixit bar ki wari ngaktane ba adu ga sida yauri ba si thauri ba sidi Manipur missing India signing Manipur missing ai do sigi speech da ai di taina lawi adu ga loine na speech dai da ko yamna thajani ai oi ba mong da hai tare thajani ai oi ba mong dai di masi thajani ai oi da bai be ade maram di makhoi da di koi gi bullet ki ngasai gi awana nanga ba bullet ki khuta awana nanga ba adu da gi di belot ne na thawa yawi je koi na khange ba ko aduna hojik akoi gi belot na ngai ra ga le ra ba adu state asam gi di koi pale Bhupen Hazarika pale imni ra na ba hadi magi Bhupen Hazarika chi yam ne he na maru orak pado koi mamang da parliament ki da haina gi bele gre koi Manipur gi koi gi yam na sakna ra ba India gi woni su country per chau pi ri ba Ratan Thiam gi maming condolence pi gi de adu Bhupen Hazarika gantang gi woni pi ka na nuai ta ba khras dum phondok na gi da na notice har ga di asam dum oina u ba hadi atai state si de sum koi gi attest to bodo nga sum pol hap ki te bathroom toilet ki type ko dum ai sum khan ba dum na khalo bra habi question ga lai si adagi atopa amana ngasai gi West Bengal jo election lay aduna West Bengal election lay bani na Rabindranath Tagore adagi Bankim Chandra ga si adum yam maru oina ga adum loro ga adum palai hoi maru oi di habene te ko handak state adusu yaw ine adagi mu election lay riba belo na ngar ga lay riba Kerala adagi Tamil Nadu adugi su chorak na dum palami ko Puducherry gi di pandaba male panbra dum ai jam ne yengdra kon hongdre aduna aini sa thamjani gi ko gi mai ngasai gi Manipur gi wafam pandaba harisi Manipur si hoju je koina mai cha is cham cham chak pon te ba magi 60,000 koi gi people se masi displaced to hari se
haidi masi Asia gi manung da khwai gi chawbani kai na khoi mamang da khoi nei gi mamyam su leikre ko aduna yamna marui di IDP asuk yamna khoi IDP yam sina khoi mamite gi mapi ta odana lao khong da kapi ba mayam si khoi gi India gi makoi si citizen nataba atoppa lebak ta gi lakpa khoi gi refusing oirabra even refusing bokta khoi mating phangi ko mapan gi manung gi mati adum phange ba ana khoi sai da mama lebak maram da magi pokche belam dam simakta da IDP oina masagi mayum thadok tana Mr. Lady Mayam Sigi, Wai Amateur Gasu, Yamna humanitarian over crisis Nina, Yamna humanitarian over Yam sympathetic over Magi sympathy though. I think feelings though, Madu, Kitang do a power of the Kitang Wai Amanitang through Wai Haning in the Nako, Madum Haida Vasin White, do Talax data, no popular government, and Amasum Relium Musakalaib. Although Aduga, a political solution later, no popular government hiding. Ado popular government is the popular means miam haibine miam gi lengak id ganatantra gi lengak ado madu kogi madu pamde haibi atadi constitutional democracy do madu gi kogi madu lakpo du moida pamde madu yanmong nei ba manamdi tamni ga gu sita hainer mani mode de koi ganatantra du da dum leire ado mon chali ba rally khangde ama khangde si lanai oina kogi tongana wari samatam dadi gan neta lerang mani ba ado moina pami ba ganatantra do ado adugi line du da sum chakragadi Manipur khakta nati aba problem lakatoisi India pumba koi problem lakani nation security da choba threat lakani je koi anjan haidana ko aduna ina han bagi first round sida aina thamdani basi parliament ki sigi session sida khwadi gi maroi ba singi marakta highest address oriba republic sigi sida koi 61 minutes ki speech sida Manipur haiba koi wahi ama bokta koi gi mistake yawgi da basa Manipur miss so basa masimadi koi puari da adum masi ko gi nainaraga koi lehorani adu budget ki matang tu dei mathangi round tu thamjai okay aduna Manipur ngasigi president ki speech ta habatare magi presidential address joint sitting of the Lok Sabha and the Rajya Sabha in the parliament maduda Manipuri maram da palakta ba haibasi Manipur da asuk chawba crisis am lerga karigi pandribno lenga ki kari policy program leibage kari to karigi intention leibage habatu thamdriba karino dra hoje bhawda kari thabak sing bhakra haba thamdriba karino Viksit Bharat ki develop India ki maram da haiba matam da India shining ana oja chinglen su thambiri India shine tauri se lang is India shining si Manipur miss to bina taba India shining si Manipur burn to bahata Manipur burning therefore India is shining haibdra lang is Manipur mai chak pasin oi duri bra haiba ki wahang amala kan to Manipur se suman pandre haiba ta Manipur pan basim ya maru ere to palaktri si oja phujing ning ning laur ngai nar lari poja RINKU koi president rule extend to godori bra tauta ragadi koi budget to su handa ki session sida dum puthor kudra haiba ki chingnaba leiba whereas union home minister Assam da laga magi nominal ki khongche sida ku KML sing unagane haiba ki pau su lak pasidi lei hai tare aruga koi chusam buta release ki balengak sem ba yaroi magi solution phang di pau haiba ki sumain pressure gum leina bani na lengak sem madi clear cut sem agani before 13 February kamai yeng bi lengak sem agani haiba ki propaganda sima yam chaw na sandu haiba tare popular government ama popular government not popular the popular government have a right elected representatives sing na semba government ama khoi president run sina chahi ama pharpa matam sida semani kaina khoi kano tawbugi pot sima propaganda sima yamna pak sana sandokpagi pot si ngasi ngarang tagi nate hobadagi du so dum hambagi tha truk loram dagi matam du so dum thokibani handak so dum thoi marakta so sem gani na claim to yawi dagi MLA myam changa kanda khoi claim to rom ni government form to dorobani habagi pot si myam da sandok na hon na adumba community amale those communities are belongs to the khoi gi center the rule to riba khoi gi political party sigi keno khoi Manipur da su rule torba aduma political party ki mihut miyam the mandate pi hi ngak to oi aduna karamba makhal gi lila makhoi na tawri banu haibsi khangbada ahambada sumyam je confusion state to sum thambada gi hujikna amuk yamna malhanba mong da president rule si sahi ama phadorobni sahi ama dagi hena extend to bai yade kaina ko adumaina sandoktana ama lei hetare aseng president rule se chahi ama khatanati chahi ahum bok sangdok pi yai masi 44 amendment gi makada adubu kanodi oigadaba emergency di national emergency some part chid oigadaba haibadi the 356 ki makada su adum national emergency ki pot se emergency ki area se
kanogi khoi ngasai conducive atmosphere in panbi ki pot to the election commission na election to ba yaro have gi pot to gi wafam du la ga so dum adai area du chat pa so dum yai ba aduna masigi pot si kana political amendment gi matung da proof to ga lei gi bani na masi sangdor oi hainingai lete to du tha taruk khudingi parliament ta madugi resolution amadi logdabane Yes. adu yengbiu handaki first phase akhoi gi session se February 13 da loy bane hamagise February 13 is a day ko sikoi gi president rule si end to aduna adugi no walinge da president rule sangdop ki pot por kum matam da adugi argument ji krai tong dori bano aduga president rule se amuk sangdor kum matam da dissolve to dori bra natragana 1 day 2 day gumbagi government ama form tawre kind of form tawramaga amuk president rule thamje dori bra adu egadi Manipur is in catastrophe yamna phibam chada phibam da lakhani ba aduna BJP su moi khalangani makhoi gi oiba rooted orba kanoma legi mafam sida makhoi gi oiba party gi makhoi gi mingchat tu thi dana ba moina paikhat pa yawa ma paikhat ke kaina khalam badi yai aduna maram oira kanda kari torokadu no haibasidi khanngam de tawbadabu president rule se extend tawra kanda ngasai gi MLA sing du adu moi tolop sum chahan dana paisa sum phangan dana tawraga divide and rule policy among the people of the state haibadi MLA gi group adagi kanoge group aina tawdana adu maina thamakanda koi je punjalan dana leira kanda sumaina president rule sum sangdara thamgadra haibagi potumadi akoi da dum chingdaba phawe haiba tare adu swai dala ise Manipur gi issues in naina matna not only we here in the panel koi local TV the family panelists sings in natana the national media da adagi atop jaga sing da phambada moina ton ba khoi gi issues sing Manipur da thui ba issues si kari gi thui no sin nei ne ba some discusses as a ko khoi gi politician sing adagi BJP gi khoi gi bhak sing moina nei na badana masi ni crisis ni haiba gi mong ama ka nei na halaka da chalali aduga masai da hen khoi gi miyeng sani yeng ba khoi gi scholar kanghuna nei na badana it's some kind of khoi gi geopolitics ki ofam yam yaw ba India gi national interest ta threat to we aba pot yaw ba sigi area da nei na basu adum yawe adu nataba atop illegal immigrants sing changjil akanda ngasai gi khoi gi indigenous population da kairak pagi pot mayam amas yawe adu nataba atopa madana poppy plantation gi laiba mayam da su adum yawe adaga different version ko toan ba kanone ba masi multiple issues ne na akhoi toan ba mayam da hoi spark to budi ST demand gi akhoi gi adu gi pot tu da kano point number lower kanda adai da budi tawkre ST maybe an issue adu da werambasui adu it was never on the kano da platform da public kano sida lakhidreba aduna akoina nainari ba pot sing adrigi scholars sing na Indian scholars sing even kano gi hanagi kano weramba bureaucrats official weramba mayam sing this about the nainaba da Manipur da thoiba issue se is very important for the integrity of India is nainari ne ba ko nainari pot se president gi speech the piraktaba thamaktaba haibase president speech parliament the piba haibase hoi yamna khoi gi state ki macha machu da pigande national interest ayamba da pigadabani chakutpa da pigadabani aduga sokthara iba singsigi akhoi gi masida laukhali ba pot mayam ama pigadabane ba president gi speech ta ngasai akhoi gi sida thau phangdaba miyam da direct benefit ta smaina paisa suk changre kai naga haida iba pot adugi pot mayam haidi citizens singi chakutnaba tholai haiba pot mayam amadi pallakanda akhoi gi sidai sida republic day da republic day gi kanom ka ai news report ma da pawani madu ai kano di natte aduda khoi gi insurgency gi camp thugaire khokaire ka haiba gi pot mayam bok palli ne ba maduga loina na sidai sida akhoi da wari ba citizens sing ko around 30 lakh citizen yam pi ambayai piba 30 lakhs muki population se it's a part of India gi citizen ne se kauthoku makai masi warga lady adu haina haibagi pot aduga amana government na masi wari base se yamna phagatle hujikti improvement leire adagi chaukhatna ba lokhatle id loina pallidana government gi authorities sing na de haiba soksalaga phagale haiba wafam sibokta present speech di negative chatna de positive to chatpa matam da phagale haiba wafam dubak pan badi phaiba sungpan pandabasina ozana haigiba wafam amakak ngasagi Manipur missing do Manipur missing from Indian ka kano si dagi map si dagi miss tawra haibagi yam chawba akhoi akanaba ama kai wang ama hange have tare aduga akoina
kano tawriba akoina laudana khongna tawriba adagi akoigi MLA singchina chatliba lichat chajat sing adagi akoina sida akoigi mayam amana mi mayam amana wariba MLA manakta suwa yam yawe akoigi Manipur gi kano se Manipur gi akoigi kholau se Manipuri singi kholau se akoigi hainaba Manipur gi maitai ronda akoigi ama leidai na hainaba ama leidai na samu mathunda pena khongba haibdo adu maina tawdana samu makhunda pena khongadi samu duna ken ta da bagi mong ama khakta leira kanda ngasai akoigi India government na Manipur se si karimta thoksa daba layebsu lay haina su akoigi mawalawi da bagi mong ama khakta uye se ngasigi president speech da akoi kano tai aduga amana moide hena interest ba not only akoigi ruling party gi wanate India da leriba every political party let me say even the opposition sina machine moina khana matana moina ji khanari se Mahatma MHRC tagi Mahatma Gandhi gi ming lokhot bagi issue si oina pukhat kani ha bagi wafam yam chuna khane adubu they never highlight about what is being happening here in the state of Manipur da constitution da piriba akhoi hak sing se mapung phana phangdaba loina mak se mapung phana phangdadana leire haibu sigi constitution mapung phana chana handaba ngamdri se kai gino haibagi pukhakani haibu se mamang dadi election matam gira khangde magi lamdugi akhoi gi adai area da focus tawbagi khangde khar puthomi handakti masigi pose even the oppositions are silent aduna Manipur se akoigi Indian system sida India gi political system India gi kano sida democratic system sida Manipur haiba potchi darkar leitrabara haiba gi kano se wahang se ngasi gi akoigi parliament ki session hodokpagi numit sida president pi khiba speech to da yam chawna reflect tawi aduga masigi potse khangamaroi masida kedogdoino haina akoigi kano sida function da sandokpa masu adum yawi notice pali kholi kaina yarongani mamang de sports ki chawkhatpa khokhatpa mayam panlambani handakti sumpan sports pan biraktre art and culture pan biraktre sports pan biraktre India gi mai poriba aduga sports player mayam adagi sana khotna bagi adagi eco tourism gi khot ki mayam leigadawa development gi pot to the palaktraba khogi kaino ne ba aduna Manipur has been ignored Manipur has been khogi kano erased as per the speech of the president of India ngasi parliament hodok president pi Manipur gi kan have tare Manipur gi importance natra Manipur gi significance it has been erased from the national conscience habatar ko gi national gi oiba conscience tagi wakhan dagi miyam gi khan ga daba du dagi yaudre habagi mamidu president gi speech ta yarok tabasi mami ta habane du kari gi Manipur yahon ga tabna habasi this is very evident Manipur se it has been facing crisis a big crisis biggest crisis ever in any state in India aduna adum baba state amada kari thabak thorm chu packet pa hora bage even prime minister phawba mamang chei ki September gi tang 3 da lamini aduna prime minister lamme adigi December gi tang 13 da president masamak koi Manipur da lamamni so si lakpa horme lamme thabak mayam paikhale habi ofna singba at least madu doro gisu thamamba yai adubu north east ngasai heje ki north east region natraga north east state se taruk lag hari bas pisida palli maduda kogi north east khakta natana koi eastern India haba tara masi chakhon nabge damakta special emphasis piri maduge damakta masi special emphasis asigi maming hen importance piri basigi maming Purbodaya koi purba habati mamang habani koi nongpok habatare ada nongpok si chakhon haba rapid development in eastern India se chakhon nabagi project si purbodaya koi aduna purbodaya ge manung janna koi north east region asa West Bengal se yaure Odisha yaure hoji purbodaya se da ado koi north east region su yauduni ado north east region is also integrating with the mainstream of development ki mainstream se da koi north east su yahol le habne tum development chakhot thorang por ge hab taragadi state ama violence thogi irang thok lai taragadi madugi state to the economically politically psychologically emotionally spiritually chakhot pa amatang moiduni aduna nga sagi visit bharat por ge hab taragadi hairi ba lamdam tu da conducive environment peaceful oiba environment ama lehenba mathau tai then only nga sagi purbodaya do Manipur da blossom to bungam dune ha tare aduna sigi mainstream da pore harga Manipur miss to bugi matang si yorok taragadi akoi si makhatana akoi gi ngasai uja RINKU su thambi khiba chahi ama khatana te chahi ahum sim thangna pyar se tum sangdokpa yai provided ngasai gi 356 ki clause 5 ki ngasai condition ani ha batare madu fulfill torgadi habi ahum dunia duna
लाकदोरिबा सेशन ngasi dagi budi hawre adubu makata na khana ne rakpo mayam laktori duda resolution putarpa bill putarpa matamda PR sangdokpagi and including budget phawbagi PR sangdu targadi obviously budget su koi center na parliament na puthokta ba yaro hetare adu femda lakani na uiber kamai thambi kyam hopeful oibi manipur da manipur gi state legislative assembly na handak chahidi masa gi budget puthokchagani na thaja uiber kamai thambi hoy asike leiba constitution ki position che RINKU na habe khatang constitution na habe si khatang de henare chahi ma digi henba ya de ba chahi ahum chahi manga hai de Punjab ki ne maximum thamya bas nati Punjab ki ne Marchena provided that nothing in this clause shall apply for the proclamation issued under clause 111 day of May 87 with the state of Punjab I never adu Punjab ki clause tu lauthok rabne adu ahum oi bedo manga oilani na Punjab ne ba adu mathakta piri ba ani se Punjab ka mari le na de ba moi dadi emergency lauthoga adu election commission bo to ya ro habi certificate piraga to guda na te ba Manipur ki de 356 ki 5 to clear in lady bichi tha taruk ani chahi ama asidiki helabor di ya de ba kari tor di ai emergency declare to guda ba emergency di 352 india punama natraga Manipur gi asi to bai ba ma madu di ai de thaje de ba emergency ki masak tu di leite ba ko adi moina so haire dana ai ko chi ba ti phagal khole marta khale thokpuna tana hairam ni na aduda machin thiraga gabna emergency to biro de haira ro ya ba adigi bahut to ba ya de kana hai cha lalakta 2024 da ba to gre ni adu sidi adu makti nate irang loi be de nate adu ga lalak tu di oidre dana aduna sigum ba ani emergency proclaim to ba ama amasung with NIKU amasung vote to ba ya de na certificate ama ECI na piraga government of India piraga adu matung ina parliament na khanaraga amuk sangdokpa ngami haibna ba adugi sangdokpa dudi opposition na the solution hairaka double ramna adu the sangdok tar the solution ya dum tare haibna ba aduna adu leiba pot se masida constitution amendment gi chai ahu ga the constitution amendment gi ni constitution amendment du di ngamoya ba ngamoy di 2/3 ni chumne gi ha kan narega du gandhi ga na haibo khotpa du simple majority ni ai ko GST gi to bu simple majority ni ai but constitution chandok ka do ba Punjab ke chai ahum oi bu sumaina 44th amendment to bu sumaina 100 kaya no adu gi amendment am to bu change ba Manipur ge adu gi de u de ba malam di number of parliament members da ahum thokpe ge anisa masidi oithok treba malam di congress na SP na leiriba opposition leiriba mam sini yabi ga de khang der yasu yaro da bani na constitution amendment ki question arise tok de ba adu boy di la imsi karino ana ikona lo na uri bedi sarkar di sembati tare ba toksen na ro to pamgera pamoira matabun to ba adu manung da akoi che BJP ki sarkar je phatare adu tore na hari ba akoi che akoi na so Manipur ki phakke dar ba sarkar du le hninga ba popular government hai ba rinkona ba unpopular hai re elected government chi popular government hai ka we ba ko even though unpopular we so aduna elected government chi leitar ba yadri chi karigina ba Manipur se khotakta thugai ba budi ngamoi masi ga chauba plot am sakharagna ba president rule do tawrabati tongning ba tawrani adigi TV discussion yar aroi tawra aduni ko akan ba chapchaba di solution do tawradi tawrani advisor ahum khalani IAS officer ani IPS ma pora ani adu di chapchaba khoi ma na president rule se aina gari champut ni ga se champut ora roi iron hand tawra ne ba adigi tawra ba Manipur praja se angak pa phang wa ga ne ba adagi law ba khong ba yaroi ama taw ba yaroi aga hoi high court lay supreme court lay adu so masi dissolution ki president rule si di kada bera ama lay ne ba aduna Manipur kanna ba idam tapan gi dara BJP se son gi dara se ai sa tomba una harabada ma che chai raga ma na sasan tohon ban phaya ba Ramdas na atop mito ngata ni dra governor chief secretary advisor DGP
amta tawdre set rule oidre ne Okay. adu de chief secretary na nate individual home chaw du ke wan te ko chief secretary na ai gi manipur se masi gi damukta ga na nungdang che tum da na ka wakan khan mo thok te present chief secretary de tong ne hai na te ko pramani governor na ga as manipur gi damukta se anuswe ke do tum de ma pi tai da na adu hai ru gi damukta RSS ki gentleman ma nagpur ki ta ko ta phone tong na bada didi kai na na kapi de kai na gab na na bod man kappa huna bra mi ta ne da no no ai phamung da to bani ai da gi tep tu tha jora pa digi ai ma se lok thok pe ne se ga tha am le ga ma se lok so ya aduna adu ko mai na khan bi ba gab na oi ti hai ro ko adu gi sam ta to ban ta ban na mi top na sai gi ramdas na ai gi chak thong ba sing khai ba ai gi pi su ba khot ba to ba se ai na pe la ro ba lam hen ga ba ija tom ba BJP hai ra ge ne se da kho pa na tha dra ma bu se ba to hun ba na di phe ba adu ma thak ta ku ki la men tu hen ba sing na me se gi ma thak ta cha thari ba pot ma ya ma se ma chi thing da ba ya de ba ma si mi oi ba khunai na lai ba si da adu gi pot ma la khar ga yam chaw bu oi ne khoi na ka hen ning de hai ba se naturally kai da ba ya da na hayang am cha na ai na thogai ba na te ko no gi 363 ya de ko te 360 ko chen do lo re na ai ngam ding am hai na tor pa ya ba le na phat ki da ba popular government unpopular or so am le ba ma chang ya ba adu le re de ka dong ni adu le ti mayam na yo man ni civil society mam akhang ai mayam na yun phai kaman pi thok no nang na payo alu lo no dar phajano payo adege chosan purda kuki minister sing naga minister sing thro ke chalu cabinet phamu tangpuk pi de chalu tangnong pal chalu hai dana polop to IDP ma mayam da hanjal halu hai na hai ba mam se popular government na natradi ko gi president rule da di yam ngam mi bisin di to bi ra ro ya ba yam na ngam mi ba I thau wa ba center gi sin di to bi ra ro da se ai gi sol la ba cha sin di nam da na mayam sin ille ra ga nang chu chan pu sa lu na nang gi government na nang se da tu min le ya bro chalo mo jo ko I chin na to lam hen na chin da tan tho ko na adu ba ko gi illegal immigrant chin da tan tho ko adu ga manipur ma san na ta ba ku ki ma pan ni chang bu da tan tho ko han le bi chin ai ko amata oi na ba thabuk taw ne hai da ko na hai bi ta ba adu tawrak tar de tok sare na adu 2027 da 0 oi na adu oi ning oi adu na la ka der be tom di heri ari bara no bara speaker ra ari bara kana no ka man no oi ra ka do ri do miyam gi yeng ka masenga phudok ta ba ya phudok ta re na yeng ta re na adu di ma mang ja ni asi lei ban ni na Manipur kanna bagi damukta adon kana ko mun hai chim tang hai ge sarkar chukje semu ge ai masi ga ida sai bhapta de sendra kai do de no du mangal se bro phatta bai cha do isu do ado wara aga mana to hon budun phe ba not that I la ka de go men no puna mak shanti pura ne hai na ta ba pura hang ga ni na mang sam da pai da na ai ju khatan di hen ma la bra ai gi sai na na pai ba ai gi praja na ai na thage khi do BJP juga Manipur yang na bro Congress pun yang na bro koi puna makin na tro right moi kharana rainti tawrer ga moi BJP moi Congress moi CPI moi MPP ai ya bro Manipur praja puna makin na ba adul moi lag ma oh marina politics to jabai wan ba ai khoi gi dam to ga ne ba ana main samde okay aduna koi gi elected government ama reinstall to budumati yamna matok tai adu elected government sungla hela aro habagi yamna thaja ba tar yam thaja ba strongly founded oiba mi mayamam su lei habani yes aduna lengak si sungla hela aro dab jala habagi wahum dumsu adum completely rule out to budi adre taratana hojiksi lakhadur nimit kharan sida roller coaster ride amoy gadur Manipur ge na tang taram do February ge tang taram hoji keno da parliament ge session ngasi dagi hore aduna tang amada no maijin michi tamane masir budget puthurani finance minister na madu gi matung tarak pa tang taram du boki manung sida Manipur gi PR sangdup gi resolution ama pass the hog the targadi Manipur the PR laroi maka sangharoi lengak se mani habda da indicate to jare adu marak to the PR sangdup gi resolution gi select targadi then the budget be second part hai tare koi handa ki budget session se ki second part March ki tang mapan da hudu sida koi budget ama Manipur gi budget ama lakto mali parliament puthok ba manu su puthoki aduna handa su parliament puthokadru bra state puthokadru hapgi yam chaw hang ne so lakadru ban numit ngasi dagi horga February 3 will be a roller coaster ride just like my thambi as far as budget is concerned
last practical windows Manipur ki budget yahodu se sigi ziki chathari ba session sina last never Yes. haidi April hen dokra di budget khai la kadui Right. mamde akoina financial year fiscal year haisi April tang amadagina March ki tang kunha mato buk chatli ne ana April amadagi sinaba hogada senfam do madugi mamang da present horaga approve toraga sinaba hodoi ne Yes. aduna hana February gi last working day of February da kogi union budget puthomi na to ado February gi tang amada haigela ido madugi du kharsa to ba spending du madu nangnabane aduna koi Manipur gi si makhata na president rule ji extend tawdana sangdharagadi Manipur gi budget sa masidi koi magi article 356 aduga 202 adugi matungina koi magi budget si puthok to bayati adu parliament ta puthoga parliament approve tawduini approve tawdargadi sina mo yaro doini not only presentation approve su tawduini aduna hairi ba sigisi most probably February gi last natragana akogi March ki tang tara amasung tara gi matung samai da March ki manung ta hodoi ne aduna mata adu di akogi president rule sangdo ga di parliament ta dum puthokhrani ko adu karigumba akogi president rule si sangdok ta dana sigi mamang da tawr ga di magi assembly si masi hingan boy tar ga di hausti suspend tawdna lere ani haija ba akogi assembly si hauski woni di museum oli se masi hangdok tana masai changdok changin to ba ya dana masai gi mada adu da akogi sinaba yar ga di adu ga di akogi assembly ki session duni hena mo akoi di maru oidoi Yes. haidi budget tu assembly session du puthok doi ni aduna aina khanbada hauji koi president ki magi address ta Manipur gi wafam pandisi magi politically amna moi sensitive oi khanbada gi ngai gi election ga sumang da leisalamina election by di hauji yam kan moi concern risi ahing Assam, West Bengal se. masi koi numi khudingi ballot box dum uler mani aidi ballot paper ballot box me am do mang chironi ga loram doi ni adinga chi ballot kana kone somna kadna bullet len taw lei dir aduna mada aidi da koi gi silence orangani khal Okay. aduna hojiti Tamil Nadu da kamai tong na changani the West Bengal kamai changani haibigi magi sigi lalong sigi adum khandana adagi prime minister su aduga home minister su stadum focus tawrga leidana aduna masai da ina khalaisi Manipur gi president rule si sahi amadagi makhata na sangdok pai di achongba akogi magi implications legi doini na mada adi da kogi masi kogi magi elections da zuma mitar pe ai Assam gi election da West Bengal gi ademodi West Bengal di opposition su pai ni natra adagi Tamil Nadu ero Kerala ero opposition gi wa man leibani na mada adi da kogi karimba khara kogi Manipur gi matang sida issue je ekta pukana raktana madu da torko matam sida parliament da motion of thanks su tawna karin khal ana mayam si torko matam sida kogi mami ji phajana taroi Okay. ana mada adi da kogi anyhow tawdana Manipur gi masai gi lengaksi laina bade honaramni na khal adi February gi tang sigi laksangi mamang sida adra moi unaba khonaba anyhow masim di semasi matam khara da warsu masi chalanji haibna singba mayam su toronga do male the only thing is that koi laroi habasina amuk miyam da diam kan ne de ko PR id masi lothokraga anu balengak lak pai si miyam sengi marte di thoina hangde aingonde am toina ga lambi da hang pasi wakar gu mai market di diam hangne ba ja sarkar jim se moi draina adu moi party da hang mai mo ta koi panelist toina hangne ba jik se akoina yamna akoina to busi tar kan da semoi da kana bani na akoina adu akoi gi ne kitang shora ga akoi ta na koi film lei ba kari gi no koi semoi do riti ka panelist sing jam section nam chang yusiti aduna aina sida thamjani gi di sigi akoi gi mana kai mo mantri yaro oi do malaba adu mai kamun orudu organa koi PRC tum makhata leido mali sarkar sembi wapum liti haiba kitang mami oragana mche koi sarkar je soida semani haiba adum bai kha adum lainaram ne ba adu moi su nungairam moi di huji koi gi MLA dilana koi gi kari haini magi larika hi jaluraga employment exchange daga ming chalaga thaba ka phangdab se mase koi gi imung manu yam nuai taba imung odi pansal luruga ko yam nuai taba si leiba adu MLA ma waraga koi ngasai gi power se audraba adagi ngasai gi mantri su oidraba adu waraga di amuk kam satin frustration ji mai workers in the lemon family the lemon ko aduna magi mandate popular unpopular wa adu loi tokra si ju lem doini ko aduna aina buji hajani last line hajani di loin harasu siktam ni habi gi do phaba phataba adu phatraga su koi ngam ngami pharaga su koi thagar pa ngami
हाइदि पॉपुलर गवर्नमेंट अमा हाइसिद इंग साइज की पीपल की गवर्नमेंट हाइबने अन पीपल की गवर्नमेंट पीपल लाइब पोचे सुया यादब कांबू अमना पॉपुलर गवर्नमेंट तु लेब पाम देबा मरम दिंग साइद मोदी एंटी पीपल ओइब पोत जंगन ग्रेबा अदु मदुसु गन पॉइंट गन तंत्र जंगन गिबनि अदु मदुगी हुइम दु सखरगदी माइ डेमोक्रेसी की कोई माइ मफम लेत्रे अदुना कोई डेमोक्रेसी सी मणिपुर रे रेस्टोर जोक संगे हौजिगी ओना कोई डेमोक्रेसी जी अंडर सस्पेंशन है हाइदि कैजुअल लौदने लेरिसे मसिगी जी कोई अंडर सस्पेंशन दो रेस्टोर तो उदे अमथुक ताई अदुना एनी हाउ तो उदना सिगी फेब्रुआरी की फर्स्ट वीक सिगी ममांग स्टेज कोई मणिपुर की पॉपुलर गवर्नमेंट तो मोइना अपाम लुचिंग बदु खंदना मदु कोई लेहनबा होनबदो मदुगी थबक तो कोई हुजुजुक लाइबा मागी बीजेपी की सेंट्रल लीडरशिप अदुगा मागी लेंगाक लाइबसिना मदु सोइना तोहम थोई अदुगा मियामनसु मदु अदुम पामने न माइथम जाय ओके मियामनसु अदुमक पामकनी कोई पॉपुलर गवर्नमेंट अमा लाकपदु दुबु सेंटर ना करी लंबी या लेबगे हाइबदुदी याम तम तमना ngasi गुवाहाटी दा उनगनी हारिबम मीटिंग असिना कुकीजो एमएलए सिंग उनगनी हारिबा मीटिंग असिना माइ पाकना संजन मंगम तारगदी within 1 or 2 days ता यामना मयक सिंग बखरदि लाक्तो माले अदरवाइज ngasi की presidential address adugi makha tarakpa motion of koigi thanks have tare to the presidential address masigi mayam singana rak matam da soidna manipur dagi sakiba koigi MP singna soidna ngasi manipur miss manipur gi wayam ta yorok ta bahata manipur da kai dur gi have sing matang da su pukhlak padi ai adu makoina puthoktre ngai sida manipur da hong mom lakta na manipur da ngasai gi PRC lothokre and assembly se revive tore have gi ofm sing malakatra have gi ofm sing buduni da RINKU can say motion of thanks the Masikara the reflect of the Malhetar. I don't know Lakatori Pachayolama first week sit I am chauna expect to be abasi both like a resort of Boy, not a resort talk to Boy. Punamaxing a sigi 1 week or 2 week hatter Lakatori Pachayol and Simon Udodi Male. Adubu Masida Quina Hena overestimation haikatra henna yokshalo haibadu gudur business list kumam tholam targadi कोई सेशंस इधर करी करी बिजनेस पैक करते हैं तो मुझे माइक संगवानी कम भी ब्रक माइट में नेशनल बेस पॉलिटिकल पार्टी सिंग से सी कोई इलेक्शन बेस पार्टी लोइने तवे कोई इलेक्टोरेट याम लेबा को कोई से वोटर याम लेबा है तारे वोटर याम लेबा अदुग मफम सिंग दे हेंड इंटरेस्ट लोबा अदुगी इशू दे हेंड इंटरेस्ट लोबा अदुगी ममीदो याम साउना अदुम हानदगी तारला ए हुजिचु ताई हंदकी ददी कमाइन तौगे मतमदा अखोइगी मणिपुर थोखिबा इरांग सिगा कोइंसाइड तौखि एमपी इलेक्शन गा अदुना मरम ओरकांदा अखोइगी मणिपुर थोइबा इरांग सि अखोइगी याम चावबा अखोइगी डबल इंजिन गी फेलर अमो ओइगिबनिना मदु टूल्स फॉर का अखोइगी मोइगी इलेक्शन कैंपेन वन सिजनर कांदा लैगिबदुना अखोइगी पोटसि याम चावना पोजिशन सु पुथोके हेबतारे बट हंदकी पॉलिटिकल पार्टी की हंदकी पार्लियामेंट सेशन सिदा opposition oina ka gi bisi koi changa ga nipu ga mari nipum doi leiba si dai sida mi ani khak ne koi kari se congress ki leiba adoyam yam graba koi congress ki poche su moida minute kya kya se as per the koi gi magi representation dugi matung ina moi pung je pi ba ngang na bai matam se adoda akhoi gi manipur gi ka gi ba mp ani si opposition party gi ore su opposition party su mai magi state ki issue loina leiba ngak tani na aduga akhoi de gi su na important issue di karino the MNREGS sabra EGA abra adugi potuma ming on gi bagi biksit bharat kan on gi bagi ama leire adom da adagi SIR gi pot ama yam chauna koi gi adai da oina changjin na bagi motive to oina ubo oina tawi aduna maram oira kanda koi gi manipur gi matang da hangba question je kari matam da koi assembly da su MLA kharana koi gi yam thawai yaujara so hangen tongda ma gi party du gi leader na natraga atop top gi interest tu ye kanda an star question ga na ga tawrakanda pukhalakanda ai boina question answer pirak poi film da leigadra haibagi ai chingna ba malai kai gino da Manipur has been erased from the map of India ko ngasa haibadu aina mamang da haijagi badu akoi gi president gi speech da reflect tawgre aduga political parties sing su even the congress has stopped ko mogi sigi parliament session sigi mamang da Manipur gi session se kamaina tawri hebado akoi nainagani hebse masigi pochibo panba tokre hujik pande akoi gi adubu hujik Manipur da kari thoi Manipur da thoi si akoi gi hujik changna ba yadri nongmai kapai bom kapi mafam mathang mayam tawri ba
ko aduga plus se sidai sida peace restore tawre haibu siyawi adubu in reality sidai sida paramilitary force na para commando singna akhoi gi ngasai operation chathabagi poti record ti adum leitaba nate ba adu ngasai uncle mani na haibu pot da aina kitang argument amuk tawning masi kamai tawge da chahi amasi chumme haba 356 to 1 years neba but it can be extended to 3 years as per the national emergency neba 352 utilized or kada neba 352 se karam kan utilized ngam geda if the president is satisfied that there is ko chaos adagi ngasai gi crisis leina hai taragadi ngasai gi 356 ki clause 5 to piriba national emergency harido 352 gi kanu duneba aduga plus adu khaktan su yare adu natabida atopa mana ECI na there is no conducive atmosphere here in the state of Manipur so extend the president rule ko haiba si tawbada adum jai ba election tawba yabagi pot leite tawbada bu khoi de kitan confusion lai se akhoi assembly di suspended animation ne ba hingan bazi yare ba hingal lagadra hingal loidra adu hingal lagana kanagi kanabana state ki kana dori bra natragana political party du ki kana dori bra se yam chawa issue ne ba because sigi leiriba political party hana ruling taramasu sigi matam da thokiba irang ne ba si amuk halaga panu matam da irang si loisin ba ngamgadra scarlet torkadra kanana minister hapkanda kanana chief minister orkanda masai area si da kadai da control to won ngamakani aduga kanabu haptoribano haidi political party magi vision strategy myam lijabani they will not simply pick up ABCD somewhere they will pick up the one who are loyal to them hariba mi sing do akoina pick up to matamda moina pick up to matamda will they have the caliber to control the situation here in the state of Manipur haiba question ji am chawna lakhani ba adu matumda the crisis escalate targadi it will be a complete defeat for the ruling so-called BJP gi oidori neba ada area do the khalambani na suspended animation the thamiba potsi revive torga government semaga di kanada wen gadori no haise moi soidena khandarangani aduga among the akogi BJP gi laising da kana bu minister pidori man government center agadi minister paiba singdu natro power leiduri se aduga madu natro hena akogi moina utilize to ngamduri se monetary but akogi khudong chaba mayam amada akoina utilize to ngamduri se aduda natro adurigadi lemoriba mayam dudi there will be a akogi scapegoat ki mong de lehubagi lakpanina atopa political party de yawning bagi pot chonging bagi haidi magi vote kana na hona bada tholka da leibanina it will be a complete defeat for the BJP again aduna adagi strategy me amdo khalkanda will the central government who is headed by the BJP moina akogi Manipur da akogi kanoma February 13 jigi mamangda kanoma form tor kadra is aso wahang amadi adum oyeba aduma ngasigi akogi leiriba kuki jogi MLA ni hariba sing nipan ga kanoga amishaga unagani haise it is spreading like wildfire unaroidra habisi so koi confirm di nate you know that they never release any press note regarding the meeting or adugum basi amta leite ba mamang da unagi bu di chawna pulap unagi bu thoi ko adu unagi matung da kari toge do koi khange ba aduga class moigi oiba moida leriba sugi da leriba dagi kano da moigi sugi makada koi frontal oina leriba mayamna noi saka semba yawo yaroi kaina ga tawba tuminna legi ba koi le ugre ba ada moi ni panji unarga kari tawdori buno haisu so wahangam neba moida unadori sida will it be another major akogi kanoma Manipur sida hana lerma crisis na tab acho crisis ama spark tor na meeting ama oidori bra so khana da ya deba kanona mai te yahondri ba sida una ba so mo naga su yahondri ba aduna moi kari oidori no se unadori sanadori wari yanadori sin kari no haibogi potse koi kem khangde yanaroi dori ba du su kari no koi khangde ba aduna siamna ruba tanja amakakni masidai sida akogi India gi oina Manipur si akogi keno yamna ignore tore sma akoi adum khange crisis lei ana crisis lei bedina president na magi pota akogi governor na si report ti state long torina adugi magi as per her decision ko mana akoi ai sidai sida tribute to the national emergency jari re part and parcel jari bayai not necessary that whole of the India should be national emergency ni haibu tawdab si ayeba adugi matungina khoina masi national emergency ja khoi part sida magi as per his wisdom her wisdom mana kenosi khoi sida extend tawne na tawtaragadi it will extend for 3 years then another 6 months also
karigi kamaina isiaina mo hairkanewa election to ya goreda hairadi kamai to ba Right. adu gadi adu su yari ba constitution piba ayaba pot ama khakne ba aduna sangdarak pa yabagi pot se abade lei aduga sai area sida akoina uba pot ta BJP gi ruling party gi frontal mayam ama akoi sister organization mayam ama adai kano mayam ama akoi BJP natabada mayam ama su pak sana torga masigi pot sida campaign to buse koi uri ba aduna they still have ko moina khalam bi president ul thamka da akoi pot se hingalange na khalam masu ai natragana government ama semau dra ka di akoi sigadra ina khalam masu ai government semau gana mu hena sigadra ina khalam masu ai ba they are in dilemma adugi potu leibani aina khanjabadadi mayam da kano se khoi gi government sifom tongni have city irang hortnabagi khoi gi magi group of people the khobagi monga moina ui haijabaduni da aina haijari Okay, irang thoktanaba miyam bu thamjen bagi mong oina su ui habani adubu karamba situation da leibano habandi exactly mayam se spot on to badi ngamdri adubu hairiba hujik leriba parliament ki session ase labani na yam tona within 15 days ke manungda yamna crystal clear oiba picture amadi Manipur gi damakta haiba tare masi lagani whether PR se makha sangdo pho boiro natraga restoration of or reinstallation of the popular or elected government domadi make sing again have adubu sigi situation asida koi suspended animation haibadi koi assembly any time masa amuhan hingan ba yai have revive to ba ya bagi situation da leibani na kari ga damakta koi majority leriba 32 ML leriba political party amagi amana have tare kari ga damakta koi huji pawda stake claim tawdribano makoina tawda target atop political party mayam sulari makoi su tawum thok tabra yes lengak sembang ngam dum to amamni but stake claim hawbadi including congress hawba have tar loina bangna tawba yabra haibagi open ended oiba question amadi adai du leiri aduna loi hawba chahi ama phawa kham thengba phawa ngairibra haibagi wahang duni wahang sikal ron ngasi gi damani files ke edition matang chali sunjar ngasi gi edition mapung ban gi damakta oja hom pore bisna mukana tha chopro cheri appreciate you joining learn name pun masang ngasi gi edition sagaram to bi SKTV Manipur gi tuan ba social media handles in the join to birga comment and the feedback thabir pi agane well ladies and gentlemen thank you so much for joining us from the other side of the screen until next time this is Raj Ranthambam signing off khurumjal